Used to be frightened, jumping from mountains, but now I'm enlightened. Indhamda changabanina ayukta tauba skincare ama ay utchage mayamda nungdang tunggiba matamda aikogi maise kasumta morningai laitabanina ayuk hogalakpa matamda ay cleanser natraga face wash siznarga ay mai tajade kaiginoda maramdi skin je yamna dry oibe hele indhamda dana aduna ay icham chamba isingna mai je chamthokchei aduna ay mai taba oijare hojik makha taba skincare dum hobiba yare toner songi manakta leiba ama hekta dum lobiro aina hojik sisna gadawri basi Japanese brand gi toner ni mase Muji kawi ado khutta khara hapiro cotton hapaga tawrsu yai ado aidi khutta direct spine taibisna nungai jai sumaina mai de loina bak taibiro khauri su taiba kaubiganu matam pumbada khauri si su chap manana skin care tawbada nanthokpiganu aduga ai anira kumba tairaga nungai jai aduna amuka su lawjare aduga toner du mai da loina bak thungna bak taijare toner tairakpasina aikogi makha taba skin care products tairakpadu chupsan hanbada mateng pangi aduna habitang khutna tawraga kanghalle makha taba product taibada chocho laudana ba hojik serum amma lobiro anambana vitamin C serum jina ayukta gumba siznaba nungai jai ado ai manakta serum makhal makhal leibasi ai si ai gidi si se nungai jai si Gravich ki vitamin C serum se ai oina taiba yam nungai jai aduna si je lauraga mai se thungna ba taijare vitamin C serum gi kana bayam na lay somna hena akupa marol khangning ba taragadi aina mamang de video ama semjakrabani karamba skin type ta karamba vitamin C serum taigani haina aduna adugi video do yengbi ba yagani serum do haipidang kangna ba khunna haipidang humai oina humbiro minute amamuk hojik moisturizer ama lobiro songi manakta laiba aduga songi skin da chanaba ama khanbiro sigi ordinary natural moisturizing ama lay aduga sigi Etude House ki moistful collagen ado ai gi di sigi ordinary je oina sizna jarage yamna hydrating oibe heli aduna winter da sizna bada all skin type na sizna bada nungai ba moisturizer ne ado tawbada bu sigi moisturizer je aham ba taiba matam da haidi skin da nala ga khoina taiba matam da ngauraga laigani ba mase pak hek chupsan deba khudakta ado second kuntra muk admaina leira kanda di skin da dum chupsan gini ab aduna yam hena skin da ta aga leibagi mathau ta de mathanda dum skin da chupsan jagini aduga mase yamna marek thoga langaga sulaite skin da yamna natural oheleba haidi akoina moisturizer taibagi marek yamna thokpa adugu modu kemta phawdeba adugi damakta di si moisturizer se yamna nungai hojik loishalakpada khwaidagi maru oiba step ama taiminarsi sunscreen se ai mapan thokpa matamda di yamdrabada SPF 50 dagi hauraga season jai aina seasonary si Anessa sunscreen ni ado sigi se sensitive skin gi damaktani aduga ai sunscreen taiba matamda di khara mitna karame hai tare haidi yari makai skin da yam hena taijai kaigino da aina haijaba nungsa gi mangal na dukimatik kan bani na akhoi gi skin ji dai da fana skin care taiba taraga so akhoi na sun protection je tawdaba taraga di kemta kana deba aduna nungsa gi mangal je dukimatik yak bani na akhoi gi skin da sokhan bagi machak se yamna oihalle maram aduna sunscreen si di yari makai phajana mapung phana mai do thungna ba taibiyu aduga sigi sunscreen je nungai bani na masi mahi oina yamna pana lakpanina layer anira kumba taibana hena nungai aduga aigi oina di yari makai makeup se tawjade nungti gi leiba matamda sunscreen ji khak taijaraga leibanina aduga khatang ju coverage ama pi mana khajitang skin ji daida haidi cover ama pi eba aduna sunscreen je ai layer anira kumba taijai sunscreen se mapan thokera thoira nungti numit khudingi taibi gadabani aduna som gi skin type ka chanaba sunscreen khangning ba taraga di ai mamang da video ma semjakrabani adudo yengbi ba yagani loishalakpada indhamdagi matamda chiman che khrak adum kangan bane aduna LIPBALM ama dum taibiyu sizina pocket adum hapaga leibiyo matam pumadang hakanda na haidi nusit to dry obani ne yam kang bane ba aduna matang says the morning skincare routine loizare product si simak loimbak sizna gadabani haibe leite songi skin ga chanaba sizna bada nungai ba product sing adum sizna biyu aduga indhamdagi matamda skin je yamna dry oibe heli aduna yari makai care lobuju khara hen biyu aduga matam pumbada sunscreen taiba kaubiganu mapan thokta taragadi yamdrabada SPF 35 si taiba kaubiganu. Thank you so much for watching. Bye bye.